Hello mayam ngasidi State Central Library da hojik 32nd book fair tawrido yengba chatludoine lyrik kari phangi yengaga kharasu adum lyrke da khalliyebako do aine ek chatpasimak tabo adum book fair loiramdai da adum ta le book fair si hangsit loidoine do ngasi chatluge tawbuni do mamangi book fair si su chatlaudebako Assam da leiraga yam chatning na chatlaudaba aduga mogi December da sinba imha book fair sina book fair sinba mayam laktagi khwaidagi chawbo oidana ko ado mamang sahi su chatpa phangaude ado hanak sahi di chatlaga kari lyrik yolambage amadi kari lyrakpage habado mayam punna yiminase mayam adudi chatlase mathang ado mayam da mate namaga dam hapcharage nungsa sadana dum loijikla ngasi traffic jam na thokibasina mayam yaule book fair mafamda aduna library ba ki madam ni sharwina su basiki khudong sabat pibiyo adagi amuk shoi khuisi library di thamuraga print out to na ba machine adagi desktop kumba masi su leina da bagi yam wana ba asigum basi su khina central library ki khuthang da Manipur Library Association ko state ki museum su lai archive su lai ko ado state central library lai ko je collaborate su so de namak Manipur ki sigum ba ya par wo ba ko ye repository mayam je basi ki systematically functioning ho na ba matam ki na basi sakene ho ko training program ji so de na pa ka la ba Manipur Library Association ki mayam ne collaborate ko ko na jage hai ba ko jaga Maka saya buat semua yang sini kita melihat saya yang ada kesu yang birong ayat khaki laihaugi lainam mai paisa ga donari ba wakhalo si lai janda ga laina bane si lai ji ini question sini aina hoji yam laina ya ba lyrik to IT Information Technology Act 2000 sila pwede di ahumok yam lakre next I could believe of people Handak Academy Award fangi ba lesabi macha amagi diary deste leire question aina lushan ki wang nang je thega social area interaction kita community mathagi program so independent di koi sumatelis ne asu yatra lebire marks de koi काम होगा अदु बड़ी पाल फिर लगी Begini kaya kaya satu ini mereka beli bukan sesuatu penumpang kemudian mereka juga sedang paling suci Gloria begitu guys. नहीं इसाक खाली इसने बिजल में चुनी को मैं यहाँ को भी आप साची का बता लेकिन बड़ी नुपी इसाक से लोग इसाक pero dikte ba वही इसाक somda mo yengaga nit ki question bank chemistry ne imphal sin bahati tu sinai na haida somdadi manipuri gi thoina yautra na mok yenga jahera jafar dia पहली बरसात जितना नया पैसा पर कोई नहीं है
yengbam khangde sida manipuri gi mayam leire leina ngai bona ga namna ngai bona bisa bagi mahal sai manipuri ga sai di makai manipuri am aur sida de क्या पढ़े क्या था बेटा我都教你用，我都教你。kawan lambu manipuri kenang saja Sikan sudah lama. Nambang bang dia video sih. Maitai maya kisi sigi stall simaga dayam yawi maitai me kisi Suresh book store ko. Mabani mi ama kaktane si ani gista maitai me yam yawi. Juga mabani so ai gi video yeng bi hayam ko mabani so thengna re ani mabani so thengna re hai taro lyrik sih yang bong Jadi, karmba kang liro may tay langol kayo. Sige yung gaya ba? Sana ay lain mga ID thokrage bai am ta taro hayeng manipur university da la de jong thengna se thengna se som da mo hai phet yeng gari ge manipuri da hando ko lei ma ta ne lyrikkgumba kaigumba oidoini sina lyriksu yawi $500 English ki ato ani side sina angangi yaudrena atai di thoni angangi gumba kaigumba tangai Manipuri khara yawamin Bem hal boda Chandra Maharaj lai masida sing Wangi Maharani Sana Tombi Helendra Sugana Maharani
कुमुदिनी सनागी कांगबा जते खाओ मुसो मणिपुर मणिपुरी याम याम स्वादे लोग मणिपुर में क्यों हो रही है वो ना लोग को पैदा मणिपुरी आता है ꯊꯣꯛꯂꯛꯑꯒꯦ ꯄꯨꯂꯞ ꯌꯦꯡꯕꯒ ꯅꯪꯗꯦ ꯃꯇꯝꯁꯦ ꯃꯥꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯅꯝꯐꯝꯁꯨ ꯈꯪꯗꯦ ꯌꯦꯡꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛꯄꯨꯗꯤ ꯈꯔ ꯂꯩꯔꯦ ꯊꯣꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯌꯧꯔꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯕ ꯉꯝꯈꯤꯗ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯤ ꯏꯇꯣꯝꯗꯅ ꯇꯧꯖꯕꯅꯤꯅꯅꯦ ꯑꯃꯨꯛ ꯅꯝꯅꯉꯥꯏ ꯑꯃꯨꯛ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯌꯦꯡꯅꯉꯥꯏ ꯑꯃꯨꯛ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯃꯤ ꯑꯃꯅ ꯁꯨꯝ ꯅꯝꯕꯤꯕ ꯅꯠꯇꯕꯅꯤꯅ ꯅꯝꯅꯉꯥꯏ ꯑꯃꯨꯛ ꯑꯗꯩ ꯂꯥꯏꯔꯤꯛꯇꯣ ꯌꯦꯡꯅꯉꯥꯏ ꯑꯃꯨꯛ ꯍꯣꯠꯅꯕꯗ ꯑꯗꯨꯅ ꯅꯝꯕꯝ ꯌꯥꯝ ꯑꯩꯉꯣꯟꯗ ꯈꯪꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯐꯖꯅ ꯅꯝꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯛꯇꯅꯦꯕꯀꯣ ꯑꯩꯅ ꯅꯝꯃꯛꯄꯗꯣ ꯑꯗꯣ ꯃꯤ ꯑꯃꯅ ꯐꯖꯅ ꯅꯝꯕꯤꯔꯒ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯋꯥꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯂꯩꯔꯛꯑꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤ ꯂꯥꯏꯔꯤꯛ ꯂꯩꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯎꯠꯆꯔꯝꯒꯦꯗ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯅꯝꯖꯔꯛꯄꯅꯦꯕꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯣ ꯁꯤꯒꯤ ꯑꯅꯤꯁꯦ ꯂꯧꯔꯛꯑꯦ ꯂꯥꯏꯔꯤꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯩꯔꯛꯄ ꯑꯣꯏꯕꯒꯤꯅꯤꯀꯣ ꯈꯥꯎꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯤ ꯑꯅꯤ ꯈꯛꯇꯅꯤ ꯁꯤ ꯂꯩꯔꯛꯄꯁꯦ ꯉꯁꯤꯗꯤ ꯄꯩꯁꯥꯁꯨ ꯐꯅꯌꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯩꯕꯗꯅꯤꯅ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯅꯤ ꯑꯗ ꯑꯍꯥꯟꯕꯒꯤꯁꯤꯅꯅꯦ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯕꯥꯂꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯕꯥꯂꯤ ꯈꯣꯡꯆꯠꯗꯣ ꯕꯥꯂꯤ ꯆꯠꯂꯨꯕ ꯑꯣꯏꯕꯁꯦ ꯁꯤꯒꯤꯅꯦꯕ ꯑꯩꯅ ꯊꯑꯣꯏꯅ ꯂꯩꯔꯛꯏꯁꯦ ꯍꯥꯏꯗꯤ ꯕꯥꯂꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯣꯏꯕꯗꯣ ꯑꯗꯣ ꯍꯥꯟꯅ ꯋꯥꯔꯤ ꯄꯥꯊꯣꯛꯑꯗꯤ ꯈꯔ ꯑꯗꯨꯝ ꯈꯪꯍꯧꯔꯦꯗꯅ ꯑꯗꯨꯒꯤ ꯑꯗꯨꯒ ꯑꯏꯕꯁꯤꯅ ꯔꯃꯥꯅꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯍꯥꯏꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯔꯥꯏꯇꯔꯁꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯟꯅ ꯈꯪꯕ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯨ ꯅꯠꯇꯦ ꯁꯤꯃꯗꯤ ꯑꯗꯣ ꯕꯥꯂꯤ ꯈꯣꯡꯆꯠ ꯑꯣꯏꯕꯁꯤꯒꯤ ꯑꯣꯏꯅꯀꯣ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯤꯒꯤ ꯂꯩꯖꯔꯛꯄꯅꯦ ꯑꯗꯣ ꯈꯥꯒꯤ ꯂꯩꯍꯥꯎꯒꯤ ꯂꯩꯅꯝ ꯍꯥꯏꯕ ꯑꯗꯨꯒ ꯑꯏꯕꯅ ꯔꯃꯥꯅꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯕꯥꯂꯤ ꯈꯣꯡꯆꯠ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯂꯝꯃꯤꯠꯂꯣꯟ ꯍꯥꯏꯕ ꯁꯥꯔꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯒꯤ ꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯇꯕꯀꯣ ꯑꯗꯣ ꯁꯤꯁꯤꯃꯒ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯑꯅꯤꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯃꯊꯪ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯂꯧꯈꯠꯂꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯒꯤꯀꯣ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯑꯦꯋꯥꯔꯗ ꯐꯣꯔ ꯂꯤꯇꯔꯦꯆꯔ 2023ꯗ ꯐꯪꯈ꯭ꯔꯕ ꯑꯍꯤꯡꯕ ꯎꯄꯟꯌꯥꯁꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯇꯦ ꯑꯗꯨꯒꯤ ꯉꯁꯤ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯗ ꯁꯅꯥꯃꯍꯤ ꯂꯥꯏꯍꯨꯏ ꯍꯥꯏꯕ ꯑꯏꯕꯅ ꯗꯣꯛꯇꯔ ꯀꯣꯟꯁꯝ ꯃꯅꯤꯛꯆꯥꯟ ꯁꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯍꯨꯏ ꯑꯗꯨꯒ ꯃꯊꯪꯒꯤ
ꯂꯥꯏꯔꯤꯛꯁꯤꯅ ꯅꯣꯡꯁꯥꯕ ꯂꯥꯏꯍꯨꯏ ꯁꯤꯁꯨ ꯗꯣꯛꯇꯔ ꯀꯣꯟꯁꯝ ꯃꯅꯤꯛꯆꯥꯟ ꯁꯤꯡꯍꯥꯅ ꯏꯕ ꯃꯊꯪꯁꯤꯅ ꯁꯤꯒꯤꯁꯤꯅ ꯑꯣꯖꯥ ꯄꯣꯂꯦꯝ ꯅꯕꯆꯟꯗ꯭ꯔ ꯁꯤꯡꯍꯥꯒꯤ ꯁꯛꯇꯝ ꯃꯆꯨ ꯃꯆꯨꯒꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯒ ꯑꯩ ꯃꯃꯤꯡ ꯇꯥꯖꯕꯗꯤ ꯀꯨꯏꯔꯦ ꯑꯗꯨ ꯂꯩꯕꯗꯤ ꯉꯁꯤ ꯈꯛꯇ ꯉꯝꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯔꯥꯝꯕꯝ ꯁꯝꯔꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯈꯣꯔꯖꯩ ꯃꯔꯤꯁꯨꯕ ꯂꯥꯔꯣꯜ ꯑꯔꯥꯝꯕꯝ ꯁꯝꯔꯦꯟꯗ꯭ꯔ ꯇ꯭ꯔꯁ ꯏꯝꯐꯥꯜꯒꯤ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯨꯟꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯅꯤꯄꯨꯔꯤ ꯎꯄꯟꯌꯥꯁ ꯅꯩꯅꯕ ꯍꯥꯏꯕ ꯁꯤꯁꯨ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯒꯤꯀꯣ ꯁꯤ ꯃꯦꯗꯥꯝꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯁꯤꯒꯤꯁꯦ ꯁꯤꯁꯨ ꯇꯥꯕꯗꯤ ꯀꯨꯏꯔꯦ ꯉꯁꯤ ꯈꯛꯇ ꯂꯧꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯃꯁꯤꯅ ꯑꯦꯂꯥꯡꯕꯝ ꯗꯤꯅꯃꯅꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯅꯩꯅꯕ ꯍꯥꯏꯕ ꯑꯏꯕꯅ ꯔꯣꯖꯤꯀꯥ ꯅꯥꯎꯔꯦꯝ ꯍꯥꯏꯕ ꯁꯤꯒꯤꯁꯦ ꯑꯇꯩꯁꯤꯅ ꯁꯤꯒꯤꯁꯤꯅ ꯑꯇꯤꯊꯤ ꯑꯃꯒꯤ ꯑꯍꯤꯡ ꯍꯥꯏꯕ BM ꯃꯩꯁꯅꯥꯝꯕꯒꯤꯀꯣ BM ꯃꯩꯁꯅꯥꯝꯕꯒꯤ ꯂꯥꯏꯔꯤꯛ ꯃꯈꯩꯁꯤꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕꯁꯤ ꯊꯣꯏꯅ ꯌꯥꯎꯔꯝꯃꯔꯣꯏ ꯃꯥꯒꯤ ꯀꯪꯂꯥ ꯗꯥꯏꯔꯤ ꯆꯤꯇꯥꯒꯣꯡ ꯔꯤꯄꯣꯔꯇꯔ ꯄꯥꯈꯪ ꯕꯥꯕꯤ ꯅꯨꯔꯥꯕꯤ ꯁꯥꯌꯣꯟ ꯏꯃꯥꯁꯤ ꯅꯨꯔꯥꯕꯤ ꯑꯗꯒꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯀꯂꯝ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯔꯦ ꯑꯩ BM ꯃꯩꯁꯅꯥꯝꯕꯒꯤꯀꯣ ꯂꯥꯏꯔꯤꯛ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯂꯥꯏꯔꯤꯛꯁꯦ ꯊꯣꯏꯅ ꯂꯩꯔꯝꯃꯔꯣꯏ ꯇꯥꯡꯕꯜ ꯂꯥꯟ ꯀꯔꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯂꯩꯇꯦꯕꯀꯣ ꯑꯍꯤꯡ ꯑꯃꯒꯤ ꯑꯇꯤꯊꯤ ꯑꯃꯒꯤ ꯑꯍꯤꯡ ꯍꯥꯏꯕ ꯑꯗꯣ ꯁꯤ ꯂꯩꯇꯕꯁꯤ ꯉꯁꯤ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯃꯤꯠꯇꯥꯡꯕ ꯁꯒꯣꯜꯒꯤ ꯃꯤꯡꯗ ꯑꯉꯝꯕ ꯀꯠꯄꯤꯌꯨ ꯍꯥꯏꯕ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯍꯟꯗꯣꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯒꯨꯔꯗꯤꯌꯥꯜ ꯁꯤꯡꯍꯥ ꯀꯧꯋꯦ ꯑꯁꯦꯡꯕ ꯔꯥꯏꯇꯔꯁꯤꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄꯁꯤꯅ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯔꯦꯟꯗ꯭ꯔꯅ ꯍꯟꯗꯣꯛꯄ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯦꯠ ꯑꯦꯛꯖꯥꯝꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯪꯒꯟꯕꯅꯦꯕꯀꯣ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯣ ꯃꯃꯤꯡꯗꯤ ꯑꯗꯨꯝ ꯇꯥꯕ ꯂꯩꯕꯅ ꯉꯁꯤ ꯈꯛꯇ ꯂꯩꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯃꯊꯪꯁꯤꯅ ꯁꯩꯇ꯭ꯌ ꯑꯃꯗꯤ ꯅꯥꯠꯀꯤ ꯋꯥꯔꯦꯡ ꯈꯔ ꯍꯥꯏꯕ ꯔꯥꯖꯦꯟ ꯇꯣꯏꯖꯥꯝꯕꯒꯤ ꯁꯤ ꯂꯩꯔꯦ ꯂꯣꯏꯗꯧꯔꯦ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯁꯤꯒꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯕ ꯑꯦꯂꯥꯡꯕꯝ ꯅꯤꯂꯀꯥꯟꯇ ꯁꯤꯡꯍꯥꯒꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯖꯦꯔꯣꯛꯁ ꯑꯣꯏꯅꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯛꯁꯁꯦ ꯁꯤꯁꯦ ꯄꯥꯏꯕꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯕꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯇꯕ ꯖꯦꯔꯣꯛꯁ ꯄꯥꯏꯕꯁꯤ ꯈꯔ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯣꯔꯤꯖꯤꯅꯦल ꯇꯦꯛꯁꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯔꯣꯛꯁ ꯑꯣꯏꯔꯒ ꯕꯨꯛꯂꯦꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯂꯩꯔꯕꯅꯦꯕ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤ ꯍꯥꯏꯁꯦ ꯑꯗꯣ ngasi direct text yolambadagi amuka hallaga sigisi leijarakpani aduga mathang the socio-cultural and historical accounts of Manipur haiba naroibam Indramani gi sisima leire aduga lasina Manipuri lok sahitya khomjinba oinam Bogeshwar Singha sisima ne last sima khaisi leijare Sigi makaise ngasi lairakpa singdo oidoinebako to si makaise handakti khara yam leire do machine kya joge yengse ma 1 2 3 4 5 6 7 8 9 10 11 12 13 14 15 lere 15 books lere mais aduna paisa su adum phanam loisilame ngasi je yamjo nungai hai tare book fair chatpasi mamangi 2024 da su chatpa phangaude aduga 23 da su chathaude 23 ji tawra thawdra ai khangdra ai di chathide bako aduna aina ngasi chatpasi 2022 da chatkibadugi matungna oidoine bako chahi ani chaludraba matungna hai tare aduga book fair tawase ai ahum lakta yena chatriye bako amana 2020 ne 22 ne aduga 25 ne aduga marakta ngasai gi chahi ani chaludraba matungda chatpado adugi yamna Masiji yam nungai hai tare ko book fair sigi akoi chahi amagi oina khwaidagi chawna sinba book fair ne ko 100 December khuding ge dum tawbane phal book fair si
ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯆꯠꯄ ꯐꯪꯖꯕꯁꯦ ꯑꯗꯣ ꯉꯜꯂꯤꯉꯩꯗꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯁꯤꯁꯨ ꯍꯪꯆꯤꯠ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯁꯤ ꯂꯣꯏꯗꯧꯕ 2 days ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯅꯦꯕꯀோ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯝ ꯐꯅꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯅꯍꯥꯟ ꯉꯜꯂꯤꯉꯩꯗ ꯆꯠꯂꯝꯃꯒꯗꯤ ꯍꯦꯟꯅ ꯐꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝꯅ ꯐꯪꯉꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝꯅ 15 books ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨم ꯈꯔꯗꯤ ꯌꯥꯝꯃꯦꯗꯅꯀꯣ ꯑꯗꯣ ꯈꯔ ꯉꯟꯅ ꯆꯠꯂꯝꯃꯒꯗꯤ ꯍꯦꯟꯅ ꯐꯪꯉꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯆꯠꯂꯨꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯂꯥꯏꯔꯤꯛ ꯊꯤꯔꯤꯉꯩ ꯌꯦꯡꯉꯤꯉꯩꯗꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯉꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯔꯥꯎꯏ ꯑꯗꯨꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯁꯨ ꯂꯦꯞꯄꯤꯒꯅꯣ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗꯣ ꯃꯈꯟ ꯃꯈꯟ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯃꯛꯇꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯕꯥꯏ